अहानबदा मरुओइबा पाउसिंग पिजरे लोक सभा मिखल गमरी लेनबा कैंपेन सिंगदा अतोपा फुरुपता सोकदबा अमदि नुंगाइरोइदबा वाफम ngang saknadabana hena fagani haina Chief Minister N Birena फुंदोखरे Security Force na Kangpokpi amadi Churachandpur District ki tongan-tongan ba mafamdagi yamlaba khutsu khulai kaya fagat pangamkhre amadi Supreme Court ki order ikai khumnaba utpa oina State Bank of India SBI na electoral bond gi akupa marol Election Commission of India da lankhat khre Kurumjare Times of Manipur gi nungthil gi Manipuri pau mit yang tabiriba pumdamakpo HENARITA oinamna taramna ukjare hauzik pau sandokna pijare Lok Sabha mikhal gamari lainaba campaign singda atopa phurupta sokadaba amade nungairoidaba wafam ngang saknadabana hena fagani haina Chief Minister N Birena phungdokre Wafam mase Ministry of Finance ki Special Assistance to State for Capital Investment gi senthang makhada lupa crore nifu changna awang pot changbamgi thengu jingjingda nauna sengbat sagat lakhiba Water Amusement Park sangabagi thauramda mahakna phungdokhibane Manipur lenga ki Department of Tourism na sinduna thengu jingjingda pangthokiba thauramadu Chief Minister N Birena hai Hauzik thokliba irang asina maram oirga miyamgi punsida thengnariba awapolum kaya ase kharada oirabasu safanaba amade kalentha yorokpaga iroinana Water Amusement Park ase sangabane BJP na luchingba lenga kasina miyamgi chawkhat thaurang amasung punsi mahingda anoba mahau ama pinaba honaduna lakhe adubu COVID-19 laichat amasung mamang chahigi megi tak ahumdagi tholakhiba irang asina khudongchadaba fibam mayoknadaba natte Pumnamak sing asi oiduna su state asiki chawkhat thaurang amade miyamgi punsi mahinda awonba ama purakna bagidamak lengak asina angamba thakta honare state asida khundaminari ba phurup khudingmak ki mafamda emotional attachment purakna bagidamak lengak asina tasin khomjinduna wana honarakhe masigi damak chingi tongan ba mafamda chawkhat thaurangi anoba project kaya paikhatuna thong manaba thak amada punna laiminana ba thabak kaya leptuna pangthokle chingi tongan ba mafam mapanda lupa crore nifu humdoi lak kun changna Astro Turf ki football ground yauna amusement park sing semgat sagat pagi thabak chathare masida sunatana Tamenglong dagi Jiribam faubugi anauba helicopter service amasu hauragane loinana Thanlon Parbung amade Morena chingba mafam singi oina su helicopter service thamlagane madugi damak Ministry of Home Affairs na ayaba pirakle Chief Minister N Birena makhatana hai Hauzik ase Lok Sabha gi mikhal naksilakpaga iroinana campaign na chingba kaya pangthoknaba hauraklagane matang asida thamningliba wafam de election gi campaign na chingba sing pangthokpada khundaminariba atopa phurup sing na nungairoidaba amasung sokadaba wafam sing amata phungdokpigano Manipur gi hauzik oiriba fiba masi taraina lobo chumloi Manipur da thokliba irang asigi haurakpam mipum khudingmak na khangnarabane masibu lana puthoknaba mikhal gi campaign da khonarakpai yai asigumba kaya asidagi aikoi checksina leiba mathau tai hauzik thokliba irang asigi waroisin puraknaba Prime Minister Union Home Minister Hill Area Committee amade MLA gi thakta lengak asina khotnare irang asigi chapchaba waroisin athubada purakani haina so Chief Minister N Birena makhatana phungdokhi Manipur ang asik kain na bagi machak ang magyam hapkrise wadi waro wino TV discussion adagi bahut lep kan na tholok ko sin ngang ba Manipur si akoi phurup kaya laige gai se fajana khangaga karam ba phurup nai khoi ga no pari puri kana lai relation kamai lai karam ba phurup na kaino kai se khangra bahut lep doni kai na pangang ngang ba ko Manipur kai ni ko nangi zindagi wahi ama thopose am section bi lebak ning busi microphone ning busi kana da kaishu mara leitaba naga kosal laga saibu gumba kaishu mara leitaba pangal he kosal laga saibu gumba kaishu mara leitaba mayang he kosal laga saibu gumba sigam toy thoi ko saluru tribe demand ge khoi no je platform ngang doi si marom kari gino court lei court ki to toro kana khoi gi government ge mara ne court ki mara laksane
masih the SD demand kauran mina communal layer man naga su provoke to communal layer community su provoke to indigenous peoples in gi mark the lady but differences singdo akoi khana raga pun laga unar ga wari sar kanda consensus wara kana thabak topse natta bida hujik kita ja somna amma ngangai ni somna amma mongangai somna amma muk dor kana koi se adu gi poni hujik lai si Samadi Manipur Police ke apunba team amana Kangpokpi district ki manung chana laiba Songpek Jang village ta chathakiba search operation amada khutsukulai kaya ama recover tawba ngamkhre Assam Rifles ki PRO na thadorakpa cherol amagi matung inna ngarang ayuk pung 8 tarakpa aduwaida thasaba yaba paw ma fangbadagi tarak taruk suba Assam Rifles amade Kangpokpi Police ki combined team amana Kangpokpi Police Station na konba Songpek Jang village ta thibohumbugi thabak chathabada carbine machine gun ama magazine ama Chinese hand grenade ama USA na saba .32 pistol ama magazine ama 1-inch mortar red round ama local med pumpi ama recover tawki haide fagalaba polam sing adu makha taba logi oiba thabak lokhanaba Kangpokpi Police Station da sinakra haina pawasina makha tari Amaronda Assam Rifles amadi Manipur Police ki apunba team amana Churachandpur district ki Tilancha village da search operation chathabada khutsukulai kaya ama fagat pangamkhre headquarters IGR South ki fangba pawma ki matung inna akaknaba pawma fangbadagi Assam Rifles amade Manipur Police ki apunba team amana tha asigi taramathoi da Churachandpur district ki Tilancha village da search operation chathaki Such operation aduda combined team aduna magazine yauna AK-47 rifle ani amade magazine yauna insas rifle ama fagat pangamki farba khutlai sing adu makha taba logi thabak laukhanaba mari leinaba police station da sinakre haina pawasina makha tari Supreme Court na pikhiba order amabu ikai khumnaba utpa oina State Bank of India SBI na Electoral Bond gi akupa marol Election Commission of India da pisinkhre Supreme Court ki maigai gi pikhiba order adu gi matung inna SBI na Electoral Bond gi akupa marol adu March 12 gi office hour fawb gi manungta ECI da pisingadabani haina khangan kibane Order aduna ECI na March 15 gi numidang pung mga fawb gi manungda bank na pisilakpa Electoral Bond gi akupa marol adu ECI gi website page na thagatuna miyam da khangan gadabani haina haikibane Supreme Court na takibo order adugi matung inna SBI na ngarang numidang wairam ECI da Electoral Bond gi akupa marol adu pisin kibane panbe yabadi Electoral Bond gi ayaba se kumjali singani tarani pandagi haudok khibadagi tangka kuntra rakta lupa crore lising tara taruka chamanga tarani pangi Electoral Bond issue taw kibane Supreme Court na chahi asigi February 15 da yamna singthaningai oiba wayal ama oina lenga ki Electoral Bond scheme asi muthat kadabane scheme asigi makhada masak maming tak thoktaba political funding kaya tawriba ase constitution ki wangmadane hiram asigi matangda donor oriba sing amade makhoida donation tawriba senfam amasung sel fangliba party sing adugi maming election commission na miyamda khangan gadabane haikibane Lamdam asida nongma kangdana nongmai kapsalamba amadi bom thamjilambana chingba thodok kaya leptana thokliba asigi checkson thorang laukhatpa oida ngasi ayok Imphal East amade Imphal West district ki tungan ba mafam singda security force na pak sana lambi thatuna thiba humba amade frisking checking ki thabak chathakre press na fangba paw magi matung inna hojik lamdam asida oiriba law and order gi fibam asiga mari leinana ngarang numidang state amade central force ki high level meeting ama pangthokhi haire Meeting adugi matung tarak pada ngasi ayuk khangaudana Imphal East amadi Imphal West district ki SP na luching duna state force amadi central force ki personnel singna Imphal gi tungan ba maru oiba mafam singda lambi thatuna ajat awok sing frisking checking chathaba hokibane hojik fawbugi oina police ki maikei dagi mi fami pun amade thokhaningdaba thodok sing thokpugi pawdi leitre haina pawasina makhatari Panchayati Raj ke Administrative Committee asi ngai hak leitana khongdok khongjin tawriba asi khudak telepiyo natrabadi makhal makha kaya gi khongjang changsilagani haina Moirang Khunau Gram Panchayat amade Khathinung gai Gram Panchayat ki miyamna phongdok narakle
Hiram asiga mari leina ngasi kha thinumgai gram panchayat ki manungda leiba Kangsoibi Mapal Community Hall da pangthokhiba paugi mifam amada kha thinumgai gram panchayat ward number 3 gi hanagi member oinam Rameshwar na hai handak nauna Manipur lengakna thokhiba administrative committee gi order ase khudakta handokpiyo Panchayat Mikhal gi notification thokpiroidaba oidabade hanagi elected person aduna election notification thoktraba fawba administrative committee gi thaupu hangadabani haina mahakna makhata khe Manipur Sarkar na semba ekshi Indian Constitution da piri ek tu tongan bara hojik Manipur gi Sarkar da aikoi gi panchayat ki vote tau da bida parliament gi vote tau na bagi da makta hojik order thokpa aikoi thengna jaraban aduna yaragadi kaigumba aikoi gi administrative committee thangdok thangjin tawgi mahuta hanagi payar kangu singse masina ngasai gi panchayat ki thausi pohan biu kaigumba masida kaigumba Sarkar na ta da duna thawai da duna leiba taragadi aikoi gi ngasi gi praja singi ihog loina na aikoi akan ba khongjang chamsin jarakani praja Pendabasu Kangbi Gadabani and the elected Ojeriba Equigi Pendabasu, Masigi Manipur Sarkar and Kangbi Gadabani, and Tayo Naduna, Ek Makata Abada, Ashigi Administrative Committee, and Gani Habagi, Odersina, Sumakas Hangtadana, Labor Taragadi, Equida, Pendaban, Maitaba Legacy, Prazaga, Loina, Akan Behok Chan Jarakani, and Handaki Administrative Committee orders, Yaragadi Kudakta Handopi Habasima, Mediagi Tonga, Praza Mayang, Loina, Sugumba, Noitabasi Pondokari. Paugi mifam maduda saruk yakhibi salam ongbi asakiran kaubi nupi amana hai elected person sing administrative committee da yauhanbagi mahutta atopa bioi sing oina khalakpa haiba se democracy ki chanabi natte asumna chathagadabo oirabadi lok sabha gi mikhal su tawbirano selected MP oina thagatpiro haina mahakna makhata khe Hujik situation sigi makha ponna matungina akoina masigi je sangdagi bani sangdagi bo orga hawjik leidiba elected oiraba singje sina makha tana sumak sumpu ba haibase akoi amata oina adum khanajai akoi India government se democracy chat palai bakni democracy gi wahan thokse lahin biu hawjik leidiba sidi democracy gi na test selected sidi akoi pamjade selected si oiba taraga di MP gi ju selected tawbiyo election tawbagi mathau tade adunga moidaba oiraga di hawjik puriba elected kangbu adumak makata na pugadabani Nongthobam Ingotagi Misiga Mari Laidana Police na Fagat Kibam Yoy Ahum Jail da Thazin Kray JSC Police ka Yasinaba Purak Padagi Hayeng Nongthobam Michael gi Thawai Yaw da Bahakchang Lauduna Aroiba Mathok Mangampang Thoklagani Haina Disabled Development Association Manipur gi Advisor Kiran Jendrin Bamna Fungdorakle Hiram asiga mari leidana Disabled Development Association Manipur amade State Platform of Disabled People's Organization sindunangase Press Club ta pangthokpa paugi mifam amada Kiran Jendran bamna hai Mihat asiga mari leidana police na farba mioi ahumado numit taruk ni police custody da remand lokthakhraba tungda ngarang bel da thadorakadra haiduna chingnarambane Karigumba bel da thadoraklabadi khongjang changsingani haida sem sarambane adubo Imphal West District ki SP na case asigi matang da kupna yengsinduna chenaba mioi ahumag jail da thazan khibadagi khongjang changsinaba sem saramba do handokpaga loinana laikhidabagi thawai yawdaba hakchang khayeng lauduna aroiba mathok mangam pangthoklagani haina mahakna makhata ki Manipur Police Department da super request of jeling masi koi CRPC ki 162 panch lakanda koi madu hena kanba masi makha ta pot disabled person do ro any able person do ro mi hat ko sing hai tare koi ki Indian Penal Code ki 302 paliba to paliba mayam tu matu hena kanba karma makal gi adum ba ek mayam sing do mayam sing punjil lakanda mi hat kun to crime satriba sing se thingba ngamna bo khana bu ni koi na pamjari se ha wapum du mayam tu thamjani mani aduna sigumba Manipur Police Department na ngasi praja miyam na law and order se niti jana ngakte leite haram bo poto ngasi smain thok pakat pira kan dai koi disable gi koi gi legi tro maru du gi tasena chap chaba ma gi khumum thok justice pangno khona bada mateng pangbiru smaina matung tar ko myam ju pangbi gani ha bi thajab thamjai aruga ikoina nungai wa araw ju khumto poloina na koi legi tro mungi awa bada saru ya jaraga su ikoina buji yanadan lerba myam du yasinare aruga koi gi asi wa chak loksala kan da hayeng mo koi magi matung pangthuk na ba mo sem saban rojere Lamdam asida hawjik thokliba irang asiki yenglinga tha asiki kunmanga dagi hawgadoriba yausang kumai da thabal chongba aberteiba ising haiba amade holi sakpana chingba thauram sing tawbiganu haina salaya punba nupi lamjing lob sanulal gi president THEB thoina fungdorakle Manipur Press Club tanga si pangthokiba paugi mifam amada wafam ase fongdokladuna mahakna hai
ꯊꯥ 10 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯂꯩꯉꯥꯛꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯦ ꯍꯥꯏꯔꯕꯁꯨ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯌꯦꯜꯂꯧ ꯐꯨꯔꯨꯞꯆꯥ ꯀꯌꯥꯅ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯟ ꯏꯪꯊꯕꯒꯤ ꯈꯨꯗꯝ ꯅꯠꯇꯦ꯫ ꯑꯁꯤ ꯌꯧꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯤꯉꯩꯗ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯕꯜ ꯆꯣꯡꯕ, ꯑꯕꯦꯔ ꯇꯩꯅꯕ ꯑꯃꯗꯤ ꯏꯁꯤꯡ ꯍꯩꯅꯕ ꯌꯥꯎꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯔꯝꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯗꯒꯤ ꯇꯦꯛꯆꯥꯛ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯩ ꯇꯧꯗꯅ ꯖꯒꯣꯏ ꯁꯥꯔꯛꯇꯅ ꯑꯗꯒꯤ ꯊꯥꯕꯜ ꯆꯣꯡꯉꯛꯄ ꯇꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯁꯂꯥꯏ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯝꯖꯤꯡꯂꯣꯝꯅ ꯂꯩꯈꯤꯗꯕ ꯏꯆꯥ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯈꯨꯟ ꯉꯥꯏꯕ ꯏꯆꯥ ꯄꯨꯝꯅꯃꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯂꯦꯞꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯧꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯩꯁꯥꯕꯤ ꯀꯌꯥ ꯅꯨꯄꯤ ꯃꯆꯥ ꯍꯧꯔꯛꯏꯕ ꯀꯌꯥꯅ ꯅꯕꯨꯡ ꯅꯄꯥꯜꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯎꯄꯨ ꯑꯃꯃꯝ ꯄꯥꯏꯗꯅ ꯁꯣꯔꯣꯛ ꯊꯠꯇꯅ ꯅꯈꯣꯏꯅ ꯀꯩꯅꯣ ꯁꯦꯟ ꯄꯤꯗꯅ ꯆꯥꯅꯕ ꯊꯤꯜꯂꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯤꯀꯞ ꯊꯣꯛꯀꯗꯕꯅꯤ꯫ ꯃꯤꯀꯞ ꯊꯣꯛꯑꯒ ꯅꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯂꯝꯕꯦꯟꯁꯤꯗ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯝ ꯍꯦꯟꯗꯅ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯗ ꯁꯣꯛꯄ ꯄꯟꯕ ꯊꯣꯛꯂꯕꯗꯤ ꯅꯁꯥ ꯅꯁꯥꯒꯤ ꯗꯥꯏꯠꯇ ꯑꯣꯏꯖꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯂꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯦ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤꯒ ꯈꯨꯠꯁꯝꯅꯔꯒ ꯂꯥꯛꯂꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯦ ꯂꯦꯞꯂꯁꯤ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯅꯤ ꯁꯂꯥꯏꯅ ꯉꯁꯤ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤꯕ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯀꯣꯏꯖꯝ ꯁꯥꯟꯇꯤꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯆꯥꯎꯅ ꯂꯩ꯫ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯕ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯃꯅꯨꯡꯗ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛ ꯆꯨꯡꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯆꯨꯡꯁꯤꯟꯅꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯂꯝꯁꯦ ꯀꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯂꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯨꯡꯁꯤꯟꯅꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨ ꯆꯨꯡꯁꯤꯟꯅꯗꯕꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯑꯁꯤꯅ ꯁꯣꯟꯊꯔꯛꯂꯤꯕ ꯁꯦꯟꯃꯤꯠꯂꯣꯟꯗ ꯁꯤꯟꯊꯥꯂꯣꯟꯗ ꯄꯨꯝꯅꯃꯛ ꯀꯥꯏꯔꯛꯄ ꯑꯩꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯔꯛꯄ ꯑꯁꯤꯅ ꯑꯩꯒꯤ ꯂꯝ ꯀꯥꯏꯕꯤ ꯆꯥꯎꯅ ꯑꯗꯨꯒꯨꯝꯕ ꯆꯩꯊꯦꯡ ꯑꯃ ꯂꯥꯛꯀꯗꯧꯕ ꯃꯔꯝꯁꯨ ꯑꯣꯏꯕꯅ ꯉꯁꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯦꯁ ꯃꯤꯠꯁꯦ ꯐꯝꯖꯕꯅꯤ꯫ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯊꯥꯕꯜ ꯆꯣꯡꯕ ꯍꯣꯂꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯇꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯉꯁꯤ ꯏꯆꯥ ꯈꯨꯗꯤꯡꯃꯛ ꯄꯤꯖꯕꯅꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ꯫ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯩꯇꯩ ꯂꯩꯄꯥꯛꯀꯤ ꯍꯤꯡꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯕꯨ ꯊꯥꯒꯣꯟꯅꯖꯔꯒ ꯍꯤꯡꯖꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯡꯖꯒꯤ ꯂꯌꯥꯝ ꯈꯨꯟꯗꯤꯟꯅꯕꯒꯤ ꯂꯣꯏꯄꯣꯠ ꯇꯝꯕ, ꯂꯌꯥꯝ ꯃꯔꯣꯏ ꯃꯅꯥꯎ ꯇꯥꯕꯒꯤ ꯂꯣꯏꯄꯣꯠ ꯇꯝꯕ, ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯔꯣꯏ ꯈꯪꯕ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛ ꯂꯝꯗꯝꯁꯤꯒꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯧꯒꯥꯏ ꯄꯨꯟꯃꯤꯟꯅꯁꯤ꯫ ꯂꯝꯂꯦꯟ ꯂꯝ ꯀꯣꯜꯂꯤꯕ ꯂꯥꯏꯒꯤ ꯃꯐꯝꯗꯒꯤ ꯍꯧꯁꯤ꯫ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯡꯖꯒꯤ ꯁꯔꯣꯏ ꯈꯥꯡꯕ ꯍꯜꯂꯛꯄꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯨꯒꯤ ꯂꯥꯏ, ꯂꯝꯗꯨꯕꯨ ꯀꯣꯟꯕ ꯂꯥꯏꯒꯤ ꯃꯐꯝꯗ ꯂꯣꯏꯁꯟꯁꯤ꯫ ꯂꯝ ꯀꯣꯜꯂꯤꯕ ꯂꯥꯏꯒꯤ ꯃꯐꯝꯗꯒꯤ ꯍꯧꯁꯤ, ꯂꯝ ꯀꯣꯜꯂꯤꯕ ꯂꯥꯏꯗꯨꯗ ꯂꯣꯏꯁꯟꯁꯤ꯫ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯐꯨꯔꯨꯞꯅꯤ꯫ ꯂꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯩꯇꯥꯏꯅꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯄꯣꯔꯛꯄꯁꯨ ꯑꯣꯏꯖꯁꯅꯨ, ꯑꯗꯨꯃꯛꯄꯨ ꯂꯥꯏꯒꯤ ꯊꯧꯁꯤꯟꯁꯨ ꯑꯣꯏꯔꯝꯒꯅꯤ, ꯑꯣꯏꯖꯁꯅꯨ꯫ ꯅꯤꯕ ꯍꯧꯅꯩ ꯑꯏꯪꯕ ꯇꯞꯄ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯂꯝꯇꯥ ꯊꯥꯅ ꯂꯥꯛꯄꯗ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯂꯌꯥꯝ ꯃꯔꯣꯏ ꯃꯅꯥꯎ ꯇꯥꯕꯒꯤ ꯂꯣꯏꯄꯣꯠ ꯇꯝꯕ ꯄꯥꯡꯊꯣꯛꯁꯤ꯫ Imphal West District ki Ningthemcha Karongda leiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem leirabasing matam gachunaba mawngda sel yamna changdana layengli. Social Welfare Department ki license makhada chalairiba treatment center asina piriba tongan-tonganba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy,
cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asinasingbanei. Malaysia gi Malacca da laiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausagi punsida halakpa ngamkrei treatment center asida lairiba staff pumnamag national amasung international gi thakta training fanglaba ngaktani hafta khuding gi medical officer na treatment lawriba khudingmag routine check-up tawduna yamna checksina layeng chathai amaromda treatment center asida lairiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem leiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu. Break ki matungda miyambu taramna ukjare makhataba pausing pizare. Pambai na luchingba UNLF ki Captain Laurembam Thangjing Allies Naubina laikhidabada ngase Universal Mothers Organization UMO na awaba phungdokpagi thauramama pangthokre. Lamphel pata laiba UMO gi mayai loisangda pangthokpa awaba phungdokpagi thauram aduda UMO gi President M Sarojini Laima amade organization asigi maru oiba thaumi kayana saruk yakhe. Thauramadu kanto sabal dagi laikhidraba L Thangjing Allies Naubigi mafamda ikai khumnaba utuna minute ani tumina leptuna awaba phungdokhe loinana laikhidrabagi thawai na mapugi laikolda ingna chikna lairunaba mapugi mafamda thaunikhe. Khongnang Thaba University na Mohan Foundation ga khutsamnaduna organ donation amadi transplant process ke matangda nongmagi oiba awareness program amanga se university asida pangthokre. Government of India ge initiative ama oiriba Ayushman Bhava gi makhada pangthokpa thormaduda chairperson oina university asigi director Dr. Aribam Guneshwar na sarukya ke. Thauramadu Mohan Foundation ki program officer Laisha Monica amade transplant coordinator TH Udayini Khumana organ donation ki matangda tongan ba wafung kaya phungdokhe. Thauramadu ga mari lainana university asigi director Dr. Aribam Guneshwar na hai organ donation tawba si fidamningai oiba thabakne organ donate tawbana asina atopa miyoi amagi punsi kanba ngamgadawribane asigumba fidamningai oiba thabak asi miyamna pangthoknaba hotnasi haina phungdokhe. Tha asigi taramathoi gi numidang pung taramathoi makhairum tarakpa aduwaida jingdaningai oiba maungda Tata Iris anida haptuna purakpa chakhau fawsing kumbi kaithel da yareklibe maira paibi singna fajinduna thamlakhiba adu ngarang wakhal taminaraba matungda thadokre haire hiram asigi matangda social activist Jaya Khangembamna hai moirang khunawdagi ni haiba miyoi kharana kumbi makha romda laiba tongan ba mafam singdagi khongatuna purakpa chakhau fawsing kumbi kaithel da maira paibi singna chingnabadagi fajinduna thamkhibane chakhau fawsing adu purakpa miyoi sing aduna fawsing adu kadaida pugadabano haiba chapchana phongdoktaba maramna fajinduna ahinga ma thamkhibane adubu nongalaga makhatana wari sanabada chakhau fawsing adu agriculture department da pigadabani harakpadagi makhatana agriculture department ki staff ka pau phonabada fawsing adu department da pigadabani haiba khangbangamke hariba chakhau fawsing adu chakhau thaba lawmi singdagi tongan na khongalakpane hauzik tholiba irang asina lamdam asigi economy da yamna chauna sokhanba oibna lawmi singda awaba oiriba asida kharada oirabasu koknaba department of fawsing asi laibani haiba khangbadage phau purakliba miyoi sing aduga wakhal taminarba matungda fawsing adu mapuda khusinakre haina mahakna makhata ke ahing athengba amambada sing lot puraga tuki militant singi babu thananaba hotnariba chiminau sing yaragadi madu tokpiyo karigumba akoina phaba matandadi akoi warning tawjararoi chap chaba madugi tawam thopa pibam thopa dandi akoini soidana pijaragani.
Thaubal Wang Mataba Women Development Association amasung Thaubal Wang Mataba Sorok Mathak Maira Paibi Lupna Puna Sinduna Ngarang Nubidang Thaubal da Drug ki Mayokta Maira gi Khongchat ama chatkhre Thaubal Wang Mataba Debi Mandop Mapadagi chatpa hokiba Khongchat ado Imphal More Lambi Paring da Laklaga Thaubal Kaithel Fauduna Thaubal Mela Ground Fauba Jatkhe Tungda Thaubal Mela Ground dagi amok halaklaga Wang Mataba Debi Mandop da thunglaba matung Khongchat ado loisinke Khongchat adu da saruk yakiba ima ibel singna lamdam asidagi drug maru fangna muthalase naha oiriba icha singi punsi kanse icha oiriba singna lamdam asidagi drug muthatlaba changsiliba khongjanda punna saruk yamina se haiba kholau kaya lauke khongchat adu da saruk yakibe waikhom surbala kaubi maira paibi amana hai ngasi lamdam asida tungi yumbi orakadaba icha kaya na mayai kaba chinjaki ipakta irakna duna leiriba asidagi kalhaunabagi pandamda mairagi khongchat asi chatpane masida lamdam asigi mipum khodimakna amatu oina saruk yamina duna mayai kaba chinjak sing lamdam asidagi muthalase haina mahakna makhata ke lamdam asidagi dang lalomba sing maru phangna naha oiri baisasi naha oiri baisasi lamjing lamtakuna amadi afaba jubir oina bagidamagda thuruk ise iraisa asibu mangki dabudi kanminasi haiduna chachabarelini lamdam asidagi drugki lalonbasing maru phangna muthaminasi naha oiriba isasing kalhaurasi haibagi khongjang adu chapminabani Government Aided College sama oiriba None District ki Zadunang Memorial College asi mapung faba lengaki college sama ohenna bokhona bio haina Zadunang Memorial College Teachers Association JMCTA na lengaki bukning chingslakle college asi ki Teachers Association ki maikai dagi phongdorak pagi matung inna college asi hojik afaba maikai da chatle Government Aided College oina lairiba college asi ngasi gi lengakna full fledged college ama ki thaktal thamduna Manipur gi masak thokpa college ama ohenna bokhona ba tangai fade masi college asi gi mahairoi sing amade oja sing gi apamba amasuni hiramasi gi matangda mamangda lengakta college asi gi maikai degi haijakhiba laikrabane adubu thabak to anthokpa gi process ti yamna tapna leire hiramasi da lengakna akanban bityeng changduna college asi full fledged college ama ohenbio haina association asi gi maikai degi wakalakle Assam ki State Cabinet na tha asigi tarada maitai mayekpu primary thakta tamba yare haina laukiba warep adubu thagatpa phongdokpagi paugi mifam ama ngarang Manipur Language Protection Coordination Committee MLPCC na sinduna Lakhipur Khuman Club ta pangthokre MLPCC gi President KN Chan Vice President Arambam Nandababu Singha I Binod amade Arambam Gaura Gopal na chingbana sarukyaduna pangthokiba paugi mifam aduda MLPCC ki President KN Chan na hai mitai mayek asi ahanba oina primary thakta tamba yabagi cabinet na laukiba warep adu yamna singthaningai oiba amane masigidamak Assam lengak ki Education Minister Ranoj Pegu amade Lakhipur gi MLA Sri Kausik Rai pu thagatli haina mahakna makhata ke paugi mifam adu loiraba matungda miyamgi oiba khana nainaba mifam amasu pangthoktuna mayek asi tambada changgadaba mathau taba machak singi matangda masa-masagi oiba wafam sing phongdoknakhi ngasigi phamiba phamsigi mamangdasu lup kayamuktagi individual kayamuktagi su thagatpa phongdokhrabani adubu ngasidi allaman lai guru khang airaba oja mayam MLPCC ki mifam masida lakpiduna akoi nungaiba phongdokpagi mifam ama phamjabani Yakai Roy Loop amadi chingdong lekai maira paibi singna maifagi luchingba sing taramna okpagi thoram ama ngarang pangthokre hanagi assistant BDO Sinam Nera Babu gi yumda pangthokiba thoram aduda Sinam Gunamohon maifagi chief advisor Seram Herajet maifagi president Thangjam Rosen secretary general Tampak Payum Salauddin Wahengbam Surendra Irom Nilu amade Seram Mehenjit na dash member oina sarukya ke Tauram aduda Yakairo Lupki maikai degi maifagi luchingba singda lengyan fi khudol tamduna ikai khumnaba utke Tauram aduda sarukya khiba singna Assam lengakna haukiba February kulumdoi amade March dara da mathangsitna Manipuri loan bu associate officer loan oina sakhangkhiba amade Assam da mitai mayek tamba yarani haina Assam state cabinet na laukiba warep adubo thagatke Aroibada maroiba pau amuka na pizare
Lok Sabha Mikhalga Mari Leidnaba campaign Singda Atopa Purupta Sokadaba Amadi Nungaidaba Wafum Gang Sakna Dabana Hena Fagani Haina, Chief Minister N. Birena Fundokre. Security Force na Kangpok PM Maditra Jampur District tungan-tungan ba mafam dagi yamlaba kutsukulay kaya pagat pangabkray. Amadi Supreme Court ki order ikay kumnaba utpo oina State Bank of India SBI na electoral bond gi akupa marol Election Commission of India da lankat kre. Howzigi hoina de Times of Manipur na pisaba nungthil gi Manipuri pau matang asida loisinjare medeng tabir basing bo amuk handa khurumjari.